하면 맹세디 뽕뽕에 뽕네 누가 시마콩가 마똥가 믹서 통만 누가 지나 뒤로 사람 내려 누가 지나 뭐 이렇게 땅 모여 그러면 오늘 부터 시고 봐 스모 버리 우마오니 많이 하고 시디 와 저래 봐 남자들이 뽕 하고 있는 똥을 그냥 잘 보여. 빵 하네. Chắc làm sao thì hỏi sai vậy phải nó hầu đi chỉ bột tiệm ổ không gì yên bồi nó sai với đồng sai à mà gọi nó sai rồi nữa
ꯍꯥꯏꯗꯤ ꯃꯇꯣꯡꯕꯨꯗꯤꯅꯦ ꯃꯈꯣꯡ ꯍꯦꯟꯅ ꯄꯥꯝꯃꯦ ꯃꯈꯣꯡꯅ ꯃꯍꯥꯎ ꯑꯃ ꯊꯣꯛꯑꯦꯕ ꯗꯥꯏꯁꯤꯅ ꯕꯦꯁ ꯇꯥꯔꯦ ꯋꯥ ꯋꯥ ꯐꯖꯅ ꯍꯥꯎꯔꯦ ꯑꯗꯨ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯃꯇꯪ ꯁꯥꯏ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯝꯃꯣ ꯕꯥꯏ ꯕꯥꯏ